Kukijo singi Tokhaiba administration pibana wathok asigi amata ngairaba solution oigani STC More. Inner Manipur Parliament ki MPR ke Ranjan More town da security ki anoba battalion thamnanaba lebak asigi Prime Minister da pukhat ki wafam yabangam lui haina Hill Tribal Council More ki cherol amana hairi. Council asigi media cell na thadorok pa cherol amana hai More asi misam sing na khundaba border hill town amani. Maramasina mafamasida security ki battalion hangdokpagi wakhalol asi wakhal yaudabagi thongni. Moreda saukhat thorang thabuk sing paikhat pada hena khumang sauksinaba Manipur da hauze hauzik thogliba irang athubada India lengakna political settlement ama purakna bo honabiyo. Kukijo sing makhatana tampakta khundaba haibasi oithoklaroi Kukijo singi Tokhaiba administration pibana hauzik lairiba wathok asigi amata ngairaba solution oigani. Hauzik lairiba umkhanaba asi loisinaba amadi Manipur da lairiba phuruk ki marakta makhatana pamdaba thodok sing thoktanaba state lengakna Moregi amadi hill area gi saukhat thorang gi mingda thorang amadi thoksil kaya yatnaba honariba asi lepkadabani.